Tamo, ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏ ꯑꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯑꯩꯗꯤ ꯌꯥꯝꯅ ꯇꯜꯂꯤꯀꯣ. ꯃꯍꯥꯛꯅ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯇꯨꯀꯠꯆꯩ. ꯃꯃꯥ ꯁꯛꯇꯥꯗꯨꯒꯤ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯒꯅꯤꯒꯦ? ꯑꯗꯨꯅꯕꯨ ꯃꯄꯥꯝꯗ ꯃꯆꯥ ꯄꯨꯔꯒ ꯆꯠꯇ꯭ꯔꯤꯕꯁꯤꯅꯤ. ꯃꯃꯥꯅ ꯍꯦꯛ ꯍꯨꯟꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯁꯤꯗ ꯐꯝꯗꯨꯅ ꯀꯞꯂꯒ ꯁꯨꯝ ꯍꯦꯛ ꯂꯩꯕ ꯉꯝꯃꯤꯅꯦ. ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕꯁꯨ ꯀꯌꯥ ꯏꯌꯥ ꯌꯥꯗꯦ. ꯃꯄꯤ ꯆꯗꯨꯝ ꯁꯤꯟꯊꯔꯒ ꯂꯩꯕ ꯉꯝꯃꯤꯅꯦ. ꯑꯩꯗꯤꯅꯦ ꯌꯦꯡꯕꯒꯁꯦ ꯑꯣꯟꯊꯣꯛꯅ ꯇꯟꯖꯩ. ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤꯗꯤꯕꯀꯣ ꯄꯨꯔꯥ ꯁꯩꯇꯥꯟꯒꯤ ꯃꯆꯥꯒꯤ ꯇꯥꯏꯞꯇꯅꯤ ꯍꯦꯛ ꯇꯧꯏ. ꯌꯨꯝꯁꯤꯗ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯄꯥꯈꯣꯟ ꯃꯆꯥ ꯑꯃꯒ ꯍꯥꯏꯕꯒꯁꯦ ꯌꯥꯕꯒ ꯅꯠꯇꯦꯗ. ꯍꯥꯏ ꯊꯣꯏ, ꯁꯤꯗ ꯂꯥꯎ. ꯅꯍꯥꯛ ꯆꯥꯛ ꯆꯥꯕ ꯃꯇꯝꯗ ꯑꯁꯨꯝ ꯀꯞꯂꯒ ꯂꯩ ꯍꯥꯏꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯅꯍꯥꯛ ꯅꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯌꯥꯗꯦꯀꯣ. ꯍꯦꯛ ꯆꯠꯂꯕ ꯅꯍꯥꯛ ꯐꯨꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ. ꯑꯗꯨꯒ ꯅꯃꯥꯇꯣꯟꯅ ꯄꯥꯈꯣꯟꯒ ꯍꯥꯏꯕꯒꯁꯦ ꯀꯔꯤꯝꯇ ꯏꯟꯗꯦ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯥ? ꯈꯨꯝꯃꯨꯅꯦ ꯅꯆꯤꯟꯗꯣ. ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯣ? ꯕꯕꯥ, ꯏꯃꯥꯗꯣ ꯑꯩ ꯎꯗꯕꯗ ꯌꯥꯝꯅ ꯀꯞꯂꯝꯒꯅꯤꯌꯦ. ꯑꯩꯁꯨ ꯏꯃꯥꯒꯤ ꯅꯥꯛꯇ ꯊꯤꯟꯕꯤꯌꯣ. ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯀꯤꯖꯩꯌꯦ. ꯏꯃꯥꯇꯣꯟ ꯑꯩꯕꯨ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯑꯁꯣꯏꯕ ꯊꯤꯔꯒ ꯑꯁꯨꯝ ꯐꯨꯕꯤꯌꯦ. ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯀꯤꯖꯔꯦ. ꯑꯗꯨꯅ ꯑꯩ ꯏꯃꯥꯒꯤ ꯌꯨꯝꯗ ꯆꯠꯂꯒꯦ. ꯕꯕꯥꯅ ꯊꯤꯟꯕꯤꯗ꯭ꯔꯕꯁꯨ ꯑꯩ ꯏꯇꯣꯝꯇ ꯁꯨꯝ ꯆꯠꯆꯒꯦ. ꯑꯩ ꯏꯇꯣꯝꯇ ꯆꯠꯄ ꯍꯩꯒꯅꯤꯌꯦ ꯕꯕꯥ. ꯀꯔꯤ? ꯅꯍꯥꯛ ꯅꯃꯥꯒꯤ ꯅꯥꯛꯇ ꯌꯥꯝ ꯆꯠꯅꯤꯡꯕ꯭ꯔꯥ? ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯍꯥꯛꯅ ꯑꯁꯨꯛ ꯌꯥꯝꯅ ꯊꯧꯑꯣꯏꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯃꯁꯨ ꯃꯃꯥ ꯂꯧꯏꯅꯦ. ꯅꯪ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥ? ꯅꯪ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥ? ꯅꯪ ꯆꯠꯈꯤꯒꯗ꯭ꯔꯥ? ꯃꯈꯥ ꯇꯥꯅ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯆꯠꯀꯦ ꯍꯥꯏꯔꯛꯂꯕꯗꯤꯅꯦ, ꯅꯍꯥꯛ ꯆꯩ ꯌꯥꯝꯅ ꯆꯥꯈꯤꯅꯤꯀꯣ. ꯅꯃꯥꯅ ꯅꯪ ꯍꯨꯟꯗꯣꯛꯂꯒ ꯆꯠꯈꯤꯕꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯋꯥꯠꯄꯒꯤꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛꯇꯤ ꯈꯪꯂꯝꯈꯤꯔꯣꯏꯅꯦ. ꯑꯁ ꯀꯝꯗꯧꯏ ꯅꯆꯤꯟ ꯊꯤꯈꯣꯕ. ꯑꯩꯅ ꯀꯗꯥꯏꯗ ꯅꯪꯕꯨ ꯐꯨꯔꯤꯕ? ꯑꯉꯥꯡ ꯅꯪꯅ ꯅꯆꯤꯟꯗꯣ ꯌꯥꯝꯅ ꯊꯤꯔꯒꯗꯤꯅꯦ ꯑꯗꯨꯝ ꯐꯨꯕ ꯇꯥꯕ. ꯃꯁꯛ ꯑꯁꯤꯒ ꯍꯤꯡꯆꯥꯕꯤꯒ ꯍꯦꯛ ꯃꯥꯜꯂꯗꯅ. ꯆꯠꯊꯣꯛꯑꯣꯍꯦ, ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦꯅꯦꯍꯦ. ꯀꯗꯥꯏꯗꯅꯣꯃ ꯆꯠꯀꯦꯒ ꯍꯦꯛ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯅꯁꯛꯇꯨꯅꯒ ꯃꯣꯡꯕ ꯍꯟꯕꯗ ꯂꯩꯕ ꯌꯣꯡ ꯍꯦꯛ ꯃꯥꯜꯂꯗꯅ. ꯑꯗꯨꯒꯅꯦ, ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯝꯕ ꯂꯨꯈꯥꯛ ꯃꯌꯥꯝꯗꯣ ꯐꯖꯅ ꯐꯦꯡꯗꯣꯛꯂꯒꯅꯦ ꯀꯣꯜ ꯂꯤꯛꯀꯗꯣ ꯅꯤꯡꯊꯤꯖꯅ ꯐꯦꯡꯗꯣꯛꯂꯝꯃꯨꯀꯣ. ꯉꯁꯤꯗꯤ ꯁꯟꯗꯦ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅꯅꯦ ꯀꯩꯊꯦꯜꯗ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯆꯠꯇꯣꯏꯅꯤ. ꯅꯍꯥꯛꯅ ꯌꯨꯝꯁꯤꯗꯅꯦ ꯁꯪꯅꯒ ꯂꯩꯔꯝꯒꯗꯕꯅꯤꯀꯣ. ꯇꯥꯃꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯩꯊꯦꯜꯗ ꯆꯠꯂꯁꯤꯔꯥ? ꯑꯩꯗꯤ ꯔꯦꯗꯤꯗ ꯂꯩꯔꯕꯅꯤꯀꯣ. ꯑꯗꯣ ꯑꯩꯒꯤ ꯁꯛꯁꯤꯕꯨ ꯁꯨꯡꯌꯥꯃꯛ ꯌꯥꯗ꯭ꯔꯕꯣ ꯍꯥꯏꯔꯤꯁꯤꯕꯨ? ꯇꯥꯃꯣꯅ ꯑꯗꯨꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯕꯥꯁꯦ. ꯃꯣꯃꯣꯟ ꯈꯔꯗꯤ ꯅꯣꯛꯂꯛꯎꯗꯅ. ꯍꯣꯏꯗ ꯁꯌꯥ, ꯅꯪ ꯁꯤꯃꯀꯣ ꯌꯥꯝ ꯐꯖꯔꯤ ꯀꯩꯅꯣ. ꯑꯩꯒꯤ ꯊꯋꯥꯏ ꯇꯪꯈꯥꯏ ꯑꯣꯏꯔꯤꯕꯤ ꯅꯍꯥꯛꯃꯨꯛ ꯐꯖꯕ ꯃꯥꯂꯦꯝꯁꯤꯗ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦꯅꯦꯍꯦ. ꯏꯆꯥ ꯁꯣꯅꯤꯌꯥꯕꯨ ꯔꯦꯗꯤꯗ ꯂꯩꯔꯕꯣ? ꯊꯣꯡꯒꯥꯜꯗ ꯒꯥꯔꯤ ꯈꯥꯝꯂꯒ ꯂꯩꯔꯕꯅꯦ. ꯆꯠꯂꯁꯤ, ꯂꯥꯛꯑꯣ ꯂꯥꯛꯑꯣ. ꯊꯦꯡꯈ꯭ꯔꯒꯅꯤꯅꯦ. ꯆꯠꯂꯁꯤꯀꯣ. ꯍꯦ ꯏꯃꯥ, ꯅꯆꯥꯅ ꯋꯥꯔꯤꯕꯁꯦ ꯅꯍꯥꯛꯇꯤ ꯎꯔꯝꯂꯣꯏꯗꯣ. ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯈꯥꯡꯗꯨꯅ ꯂꯩꯈ꯭ꯔꯣ ꯍꯥꯏꯔꯤꯕꯅꯣ. ꯍꯦ ꯏꯁꯣꯔ, ꯅꯆꯥꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕꯣ? ꯑꯩꯒꯤ ꯕꯕꯥꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯂꯧꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯆꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯏꯁꯣꯔ ꯃꯥꯅꯗꯤ ꯈꯪꯕꯤꯗ꯭ꯔꯦ, ꯎꯕꯤꯗ꯭ꯔꯦ. ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯂꯔꯣꯏꯌꯦ. ꯑꯩ ꯍꯧꯖꯤꯛꯃꯛ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅ ꯆꯠꯂꯒꯦ. ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥꯒꯤ ꯁꯔꯧꯗ ꯑꯩ ꯁꯤꯕ ꯇꯥꯔꯦ. ꯃꯃꯥꯇꯣꯟ ꯁꯌꯥꯒꯤ ꯁꯔꯧꯗ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯊꯣꯏ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥ ꯑꯉꯧꯕꯒꯤ ꯃꯅꯥꯛꯇ ꯂꯣꯟꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯏꯃꯥ, ꯑꯩꯈꯣꯏ ꯆꯦꯆꯦ ꯅꯠꯇ꯭ꯔꯣ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕꯁꯦ? ꯆꯦꯆꯦ ꯂꯥꯛꯑꯣ. ꯑꯩ ꯆꯦꯆꯦꯒ ꯂꯩꯃꯤꯟꯅꯕ ꯐꯪꯗꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯤꯌꯦ. ꯆꯦꯆꯦ ꯌꯥꯎꯗ꯭ꯔꯕꯗ ꯑꯩꯁꯨ ꯉꯁꯤ ꯐꯥꯎꯕ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯌꯥꯗꯤꯌꯦ. ꯂꯥꯛꯑꯣ ꯆꯦꯆꯦ, ꯅꯍꯥꯛ ꯆꯥꯛ ꯂꯥꯝꯂꯝꯂꯒꯅꯤ. ꯆꯥꯛ ꯆꯥꯃꯤꯟꯅꯁꯦ. ꯀꯨꯏꯔꯦ ꯑꯩ ꯆꯦꯆꯦꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕ. ꯏꯃꯥ, ꯅꯍꯥꯛ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ. ꯑꯩꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ. ꯑꯩꯕꯨ ꯀꯧꯕ ꯀꯔꯤꯒꯤ ꯂꯥꯛꯇ꯭ꯔꯤꯕꯅꯣ? ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯐꯥꯎꯗ꯭ꯔꯕꯣ ꯏꯃꯥ? ꯑꯩꯅ ꯌꯨꯝꯗꯨꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯔꯥ? ꯑꯩ ꯃꯇꯝ ꯆꯨꯞꯄꯗ ꯀꯞꯇꯨꯅ ꯂꯦꯜꯂꯤꯕꯅꯦ.
ꯆꯥꯛ ꯆꯥꯕ ꯐꯥꯎꯕ ꯃꯅꯤꯡ ꯇꯝꯅ ꯆꯥꯕ ꯐꯪꯗꯦ ꯃꯃꯥ ꯑꯩ ꯌꯥꯝꯅ ꯋꯥꯏꯌꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯔꯤꯝꯇ ꯐꯥꯎꯗ꯭ꯔꯕꯣ ꯂꯥꯛꯑꯣ ꯏꯆꯥꯊꯣꯏ ꯑꯩ ꯀꯣꯟꯒꯦ ꯂꯥꯛꯑꯣ ꯑꯩꯁꯨ ꯏꯆꯥ ꯎꯗꯕꯗ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯏꯌꯦ ꯑꯩ ꯉꯁꯤ ꯅꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯀꯦꯅ ꯇꯧꯔꯝꯕꯅꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯆꯥ ꯑꯅꯤꯕꯨ ꯀꯔꯤꯁꯨ ꯊꯥꯗꯣꯛꯂꯒ ꯑꯩ ꯆꯠꯂꯔꯣꯏꯌꯦ ꯑꯩꯒꯤ ꯏꯆꯥ ꯑꯅꯤꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯉꯁꯤꯗꯒꯤꯗꯤꯅꯦ ꯏꯆꯥ ꯑꯅꯤꯕꯨ ꯁꯦꯟꯅꯗꯨꯅꯅꯦ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯡꯗꯅ ꯂꯩꯔꯒꯗꯕꯅꯦ ꯑꯉꯧꯕꯤ ꯀꯞꯀꯅꯨ ꯇꯣꯛꯂꯣ ꯑꯩꯁꯨ ꯅꯍꯥꯛꯀꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗꯦ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯊꯧꯅꯥ ꯂꯩꯅ ꯍꯤꯡꯕ ꯉꯝꯒꯗꯕꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯀꯌꯥꯅꯤ ꯂꯥꯛꯀꯗꯧꯔꯤꯕꯁꯤ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯤꯗꯤ ꯑꯋꯥ ꯅꯨꯡꯉꯥꯏꯅ ꯄꯨꯜꯂꯒ ꯁꯦꯝꯕ ꯑꯗꯨꯕꯨꯅꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯃꯥꯃ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯗꯤ ꯅꯍꯥꯛ ꯋꯥꯈꯜ ꯍꯟꯊꯕ ꯌꯥꯗꯦꯀꯣ ꯑꯗꯨꯏ ꯁꯔꯨꯛ ꯅꯆꯥꯁꯤꯡꯁꯦ ꯐꯖꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯨ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯐꯣꯀꯁ ꯇꯧꯗꯨꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯉꯝꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯂꯥꯏꯔꯕ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯔꯤꯛꯀ ꯃꯔꯨꯞ ꯁꯥꯟꯅꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯁꯤ ꯈꯣꯡꯐꯝ ꯍꯣꯡꯗꯅ ꯆꯠꯀꯗꯕꯅꯤ ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯑꯁꯦꯡꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯒꯗꯧꯔꯤꯕꯅꯤꯀꯣ ꯍꯣ ꯃꯣꯏ ꯇꯥꯃꯣ ꯊꯣꯏꯗꯣ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯌꯨꯝ ꯑꯗꯨ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯒ ꯑꯁꯨꯝ ꯂꯩꯔꯝꯂꯦ ꯀꯝꯗꯧꯁꯤꯒꯦ ꯅꯆꯥꯅꯨꯄꯤꯗꯣ ꯇꯥꯃꯣꯅ ꯌꯥꯝ ꯂꯨꯅ ꯆꯥꯅ ꯇꯧꯗꯥꯏꯅꯦ ꯈꯝꯕꯜꯒ ꯌꯥꯝ ꯆꯥꯎꯈꯤꯗꯥꯏꯅꯦ ꯃꯃꯥ ꯑꯗꯨꯒꯤ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯒꯅꯤꯒꯦ ꯑꯗꯨꯅꯕꯨ ꯌꯨꯝꯁꯤꯗ ꯂꯩꯔꯝꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯅꯦ ꯇꯝꯐꯥ ꯊꯪꯅꯕ ꯌꯨꯝꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯃꯕꯣꯛ ꯍꯣꯏꯗꯁꯨ ꯂꯩꯔꯝꯕ ꯌꯥꯏꯗ ꯑꯃꯨꯛꯇꯪ ꯅꯍꯥꯛꯅ ꯀꯧꯔꯒ ꯌꯦꯡꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯆꯠꯂꯒ ꯊꯤꯒꯦꯔꯥ ꯑꯃ ꯍꯦꯛ ꯀꯣꯛ ꯇꯧꯔꯣ ꯀꯩꯗꯧꯕꯒꯦ ꯃꯗꯨꯒꯤ ꯋꯥꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏꯔꯛꯂꯤꯁꯤꯕꯨ ꯇꯟꯗ꯭ꯔꯣ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤꯀꯣ ꯊꯕꯛ ꯁꯨꯐꯝꯒ ꯍꯦꯛ ꯈꯪꯗꯦꯍꯦ ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯑꯁꯤꯃꯛꯇꯕꯨ ꯃꯩꯗ ꯍꯦꯛ ꯅꯦꯜꯂꯒ ꯇꯧꯔꯛꯄꯁꯤꯃ ꯊꯝꯃꯦ ꯊꯝꯈꯤꯅꯨ ꯉꯥꯏꯈꯣꯕ ꯇꯥꯃꯣ ꯑꯩꯁꯨ ꯄꯥꯈꯠꯇꯅ ꯇꯥꯃꯣꯗ ꯀꯣꯜ ꯇꯧꯔꯛꯂꯤꯕꯅꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯗꯣꯏꯁꯦ ꯃꯃꯥ ꯑꯇꯣꯟꯕꯤꯅ ꯑꯣꯠ ꯅꯩꯕꯗꯒꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯍꯦꯛꯇ ꯍꯥꯏꯅꯗꯣꯔꯤꯕꯅꯤꯅꯦ ꯑꯩꯒꯤ ꯃꯥꯏꯒꯁꯦ ꯊꯝꯐꯝ ꯂꯩꯔꯣꯏꯗꯧꯔꯤꯕ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯣꯏꯅꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯍꯥꯛꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯣ ꯀꯩꯅꯣ ꯑꯩ ꯐꯣꯟ ꯊꯝꯂꯦꯀꯣ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯂꯅꯨ ꯅꯍꯥꯛꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯐꯪꯅꯅꯕ ꯊꯤꯌꯨ ꯃꯍꯥꯛ ꯃꯥꯡꯂꯝꯂꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯗꯁꯥ ꯇꯥꯕ ꯁꯣꯏꯔꯣꯏꯀꯣ ꯑꯩ ꯊꯝꯂꯒꯦ ꯑꯩꯁꯨ ꯉꯁꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯅꯕ ꯇꯧꯔꯒꯦꯀꯣ ꯇꯥꯃꯣ ꯉꯁꯤꯗꯤ ꯅꯇꯣꯝꯇ ꯂꯥꯛꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥꯔꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯂꯤꯔꯒꯦ ꯍꯥꯏꯔꯤꯕꯔꯣ ꯑꯩꯁꯨ ꯋꯥꯔꯤ ꯑꯗꯨ ꯇꯥꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤꯅꯦ ꯃꯤ ꯂꯩꯇꯕ ꯇꯥꯟꯖꯥꯁꯤꯗ ꯀꯣꯛ ꯍꯦꯛ ꯍꯥꯏꯔꯣꯗꯅ ꯍꯣꯔꯦꯟ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯒꯗꯤꯅꯦ ꯋꯥꯔꯤꯗꯨ ꯐꯔꯛ ꯇꯥꯖꯁꯤꯅꯤꯀꯣ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯋꯥꯔꯤꯗꯣ ꯑꯩꯁꯨ ꯍꯥꯏꯒꯦꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯇꯝꯐꯥ ꯅꯍꯥꯛꯁꯦ ꯅꯁꯛ ꯌꯥꯝꯅ ꯐꯖꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯅꯨꯄꯥ ꯀꯌꯥꯅ ꯃꯤꯇꯥꯟꯅꯔꯤꯕꯅꯤꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯨꯔꯒ ꯌꯥꯔꯛꯂꯣꯏꯗ꯭ꯔꯥ ꯈꯟꯕꯒꯤ ꯋꯥꯅꯤꯗ ꯋꯥꯐꯝꯁꯦ ꯑꯩꯅ ꯁꯠ ꯂꯥꯎꯅ ꯍꯦꯛ ꯍꯥꯏꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯍꯣꯏꯗ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯗꯣꯛꯇ꯭ꯔꯒꯗꯤ ꯀꯅꯥꯅ ꯍꯧꯗꯣꯛꯀꯅꯤ ꯀꯩꯅꯣꯅꯤꯗ ꯑꯩꯅ ꯅꯍꯥꯛꯁꯦ ꯍꯦꯛ ꯎꯖꯔꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯁꯨꯝ ꯅꯨꯡꯁꯤꯔꯒ ꯂꯩꯈ꯭ꯔꯕ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯖꯗ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗ ꯑꯁꯨꯝ ꯂꯩꯔꯕ ꯀꯔꯤꯒꯨꯝꯕ ꯐꯣꯡꯗꯣꯛꯂꯨꯔꯒꯅ ꯀꯝꯗꯧꯕ ꯌꯥꯔꯛꯇ꯭ꯔꯒꯅ ꯀꯝꯗꯧꯕ ꯍꯥꯏꯗꯨꯅ ꯁꯨꯝ ꯈꯜꯂꯒ ꯂꯩꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯐꯝꯗ ꯏꯀꯥꯏ ꯏꯀꯤ ꯋꯥꯡꯃ ꯂꯥꯟꯗꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤ ꯏꯄꯥꯛꯇ ꯆꯠꯃꯤꯟꯅꯕ ꯄꯥꯝꯖꯩꯌꯦꯇꯧꯕꯇꯕꯨ ꯃꯁꯛ ꯐꯖꯕꯤ ꯃꯧ ꯅꯍꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥ ꯅꯍꯥ ꯀꯌꯥ ꯑꯃ ꯋꯥꯠꯄ ꯅꯠꯇꯦꯗꯣ ꯑꯩꯈꯣꯏꯒꯨꯝꯕ ꯃꯁꯛ ꯊꯤꯔꯕ ꯅꯨꯄꯥꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯂꯣꯏꯗ꯭ꯔꯥ ꯈꯟꯕꯒꯤ ꯋꯥꯅꯤꯗ ꯗꯥꯏꯂꯣꯛ ꯀꯔꯤ ꯄꯨꯔꯥ ꯁꯤꯅꯦꯃꯥꯒ ꯃꯥꯜꯂꯤꯀꯣ ꯑꯗꯨꯛ ꯌꯥꯝꯅ ꯀꯣꯏꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛꯇꯤꯅꯦ ꯁꯣꯔꯠꯀꯠꯇ ꯑꯣꯏꯅ ꯍꯥꯏꯅꯔꯕꯅꯤꯀꯣ ꯑꯩꯗꯤ ꯇꯥꯃꯣꯁꯦ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯏ ꯋꯥꯡ ꯆꯥꯎꯏ ꯔꯥꯁꯤ ꯂꯩ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯦ ꯅꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯑꯩ ꯈꯪꯗꯕ ꯅꯠꯇꯦꯀꯣ ꯅꯨꯄꯥ ꯅꯈꯣꯏꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯉꯥꯏꯕꯒꯤ ꯋꯥꯅꯤ ꯀꯩꯅꯣ ꯑꯩꯗꯤ
ꯀꯣꯛ ꯍꯦꯛ ꯍꯥꯏꯔꯛꯄ ꯌꯥꯕꯗꯨꯕꯨ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯜꯂꯦ ꯑꯩꯗꯤ ꯇꯥꯃꯣꯁꯦ ꯐꯥꯔꯒꯅꯦ ꯑꯩꯅ ꯂꯩꯁꯤꯜꯂꯒꯦ ꯀꯥꯏꯅ ꯈꯜꯂꯤꯉꯩꯁꯤꯗ ꯑꯁꯦꯡꯀꯤꯔꯣ ꯍꯥꯏꯔꯤꯁꯤꯕꯨ ꯇꯝꯐꯥ ꯐꯥꯒꯤꯒꯗꯤ ꯅꯠꯇꯦꯀꯣ ꯅꯨꯡꯁꯤꯅꯕꯗ ꯐꯥꯒꯤꯒꯗꯤ ꯇꯧꯔꯛꯀꯅꯨꯀꯣ ꯑꯩꯗꯤ ꯊꯃꯣꯏ ꯁꯦꯡꯕꯗꯨꯅꯤ ꯄꯥꯝꯂꯤꯕꯁꯦ ꯊꯃꯣꯏꯕु ꯍꯦꯛ ꯁꯦꯡꯗ꯭ꯔꯕ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯃꯤꯅꯝꯕꯅꯤ ꯍꯥꯏꯅꯔꯤꯕꯅꯤꯀꯣ ꯃꯤꯌꯥꯝꯅ ꯆꯠꯂꯣꯗꯦꯍꯦ ꯑꯩꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯇꯥꯃꯣꯗ ꯍꯧꯖꯤꯛꯄꯨ ꯐꯥꯒꯤꯒ ꯇꯧꯈꯤꯒꯗ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯨ ꯌꯥꯝꯅ ꯊꯥꯖꯗ꯭ꯔꯒ ꯉꯁꯤꯁꯦ ꯍꯦꯛꯇ ꯆꯠꯂꯁꯤꯔꯣ ꯑꯩꯗꯤ ꯔꯤꯔꯤꯗ ꯂꯩꯔꯕꯅꯤꯀꯣ ꯅꯨꯄꯤꯅ ꯅꯨꯄꯥ ꯐꯥꯍꯩꯗꯦ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯇꯥꯃꯣꯁꯦ ꯑꯩꯅ ꯍꯦꯛ ꯑꯍꯥꯟꯕ ꯎꯖꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯅꯦ ꯈꯪꯗꯦꯗ ꯑꯩꯗꯤ ꯄ꯭ꯔꯃꯥꯟ ꯄꯥꯟꯊꯩꯒ ꯇꯧꯕ ꯍꯩꯖꯗꯦꯀꯣ ꯑꯗꯣ ꯆꯦꯟ ꯆꯣꯡꯕ ꯍꯥꯏꯕꯁꯤꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯏ ꯁꯔꯨꯛ ꯊꯥ ꯑꯃꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯆꯠꯂꯒ ꯑꯆꯤꯛꯄ ꯃꯐꯝꯗ ꯀꯣꯏꯊꯔꯨꯁꯤꯗꯅ ꯑꯩꯁꯨ ꯁꯦꯕꯥ ꯐꯪꯖꯒꯦ ꯃꯣꯏ ꯇꯥꯃꯣ ꯅꯨꯡꯁꯤꯕꯋꯣ ꯇꯝꯐꯥ ꯅꯪꯒꯤ ꯋꯥꯍꯩꯁꯤꯗꯤ ꯊꯃꯣꯏꯒꯤ ꯒꯤꯌꯥꯔꯒꯁꯦ ꯈꯪꯆꯣꯡ ꯍꯦꯛ ꯆꯣꯡꯈꯠꯂꯛꯏꯍꯦ ꯒꯥꯔꯤ ꯗ꯭राꯏꯚꯔ ꯑꯅꯧꯕꯅ ꯒꯥꯔꯤ ꯊꯧꯕꯒꯨꯝ ꯃꯉꯥꯏꯔꯦꯍꯦ ꯑꯩꯒꯤ ꯋꯥꯈꯜꯒꯁꯦ ꯐꯔꯦ ꯑꯩ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯂꯒ ꯋꯥꯔꯤ ꯑꯃꯨꯛ ꯃꯈꯥ ꯁꯥꯟꯅꯔꯁꯤ ꯑꯩꯁꯨ ꯃꯤꯒꯤ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯟꯒꯗꯕ ꯂꯩꯍꯧꯔꯤ ꯃꯗꯨ ꯍꯦꯛ ꯂꯣꯏꯁꯤꯟꯕꯒ ꯑꯆꯧꯕ ꯕꯤꯜ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯍꯦꯛ ꯐꯪꯂꯒꯅꯦ ꯇꯝꯐꯥ ꯅꯍꯥꯛꯀꯤ ꯌꯥꯝꯅ ꯐꯖꯔꯕ ꯂꯤꯛ ꯑꯆꯧꯕ ꯑꯃ ꯁꯥꯕꯤꯔꯒꯅꯦ ꯅꯍꯥꯛꯀꯤ ꯉꯛꯁꯝꯗ ꯀꯨꯟꯗꯣ ꯍꯨꯛꯄꯗꯧꯅ ꯍꯦꯛ ꯍꯨꯛꯂꯒ ꯐꯥꯁ ꯔꯣꯃꯥꯟꯁꯀꯤ ꯔꯥꯁ ꯂꯤꯂꯥ ꯁꯥꯟꯅꯕ ꯍꯧꯗꯣꯛꯇꯣꯏꯅꯤꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯅꯨꯡꯁꯤꯕꯤ ꯇꯝꯐꯥ ꯊꯦꯡꯛꯁ ꯇꯥꯃꯣ ꯅꯨꯡꯁꯤꯕꯋꯣ ꯂꯩꯖꯍꯧꯔꯒꯦ ꯍꯣꯔꯦꯟꯗꯤ ꯅꯨꯡꯁꯤꯅ ꯉꯥꯏꯖꯔꯝꯂꯒꯦꯀꯣ ꯅꯨꯡꯁꯤꯕꯋꯣ ꯃꯣꯏ ꯇꯥꯃꯣ ꯂꯥꯛꯄꯤꯔꯦꯗꯅ ꯑꯩꯁꯨ ꯊꯣꯏꯗꯣ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯀꯝꯗꯧꯁꯤꯒꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛꯁꯦ ꯃꯃꯥꯒ ꯃꯄꯥꯝꯗ ꯄꯨꯟꯅ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯤꯌꯦ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯌꯨꯝꯗꯕꯨ ꯂꯩꯔꯝꯂꯒꯗꯤ ꯌꯥꯝ ꯐꯩ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯝꯃꯗꯤ ꯀꯝꯗꯧꯅꯤ ꯁꯤꯗꯅꯦ ꯑꯩꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕꯁꯦ ꯂꯩꯔꯝꯕꯁꯨ ꯌꯥꯏꯗ ꯃꯍꯥꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯅꯠꯇꯅꯗꯤ ꯃꯐꯝ ꯀꯩꯗ ꯆꯠꯂꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯝꯁꯤꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯑꯃꯨꯛꯇꯪ ꯂꯣꯟꯅ ꯆꯠꯂꯒ ꯆꯦꯛ ꯇꯧꯔꯨꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤꯌꯦ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯩꯕꯨ ꯂꯩꯔꯝꯂꯒꯗꯤ ꯑꯩꯈꯣꯏꯒꯤꯗ ꯁꯦꯞ ꯑꯣꯏꯗꯣꯏꯅꯤꯗꯣ ꯃꯗꯨꯗ ꯌꯥꯝꯅ ꯂꯨꯕ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ ꯇꯧꯔꯤꯁꯦ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯀꯦꯁ ꯐꯥꯏꯜ ꯇꯧꯔꯛꯂꯒꯗꯤ ꯃꯈꯣꯏꯅ ꯇꯥꯜꯂꯛꯀꯗꯧꯔꯤꯕꯁꯦ ꯃꯃꯥ ꯄ꯭ꯂꯁ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛꯁꯤꯡ ꯇꯥꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯆꯥꯛꯊꯥꯛ ꯇꯥꯜꯂꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯡꯖꯕꯅꯤꯗꯣ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯦꯝ ꯅꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯆꯍꯤ 19 ꯐꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯂꯨꯅ ꯆꯥꯅ ꯇꯧꯁꯤꯟꯅꯗꯨꯅ ꯂꯣꯏꯅꯕꯤꯕ ꯃꯊꯧꯗꯤ ꯇꯥꯔꯤꯕꯅꯤ ꯇꯧꯔꯤꯕꯁꯦ ꯑꯗꯨꯒꯤꯕꯨ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯃꯣꯏ ꯇꯥꯃꯣꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯛ ꯆꯠꯂꯒ ꯏꯆꯦꯗ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯔꯒ ꯊꯦꯝ ꯅꯧꯗꯅ ꯌꯨꯝꯗ ꯄꯨꯔꯛꯂꯒ ꯍꯣꯠꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩꯅꯁꯨ ꯃꯇꯝ ꯈꯔ ꯋꯥꯈꯜ ꯅꯧꯊꯔꯒ ꯂꯣꯏꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯇꯥꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯂꯛꯄ ꯉꯝꯊꯣꯛꯅꯕ ꯍꯦꯛꯇ ꯄꯥꯝꯂꯛꯄꯒꯤꯅꯦꯕ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯁꯦ ꯗꯣꯡ ꯗꯣꯡ ꯍꯦꯛꯇ ꯉꯥꯡꯊꯣꯛꯄꯁꯦ ꯌꯥꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯋꯥ ꯉꯥꯡꯕ ꯒꯥꯏꯁꯦ ꯁꯦꯝ ꯁꯥꯗꯨꯅ ꯉꯥꯡꯕ ꯍꯧꯔꯒꯦꯕ ꯇꯥꯃꯣ ꯐꯔꯦ ꯑꯩ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯑꯃꯨꯛꯇ ꯊꯦꯝ ꯅꯧꯗꯨꯅ ꯍꯥꯏꯔꯒ ꯌꯨꯝꯁꯤꯗ ꯄꯨꯔꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯈꯤꯒꯦ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯁꯥꯌꯥ ꯑꯩꯁꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯅꯁꯦꯅ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯑꯃꯨꯛꯇꯪ ꯑꯩꯕꯨ ꯏꯕꯥꯏꯅ ꯉꯥꯛꯄꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯃꯃꯥ ꯃꯆꯥꯁꯤꯡ ꯂꯧꯕ ꯂꯥꯛꯆꯔꯤꯕꯅꯤ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯃꯗꯒꯤ ꯑꯩꯅ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯟꯗꯨꯅ ꯉꯥꯡꯈꯤꯕ ꯆꯩꯈꯤꯕꯁꯤꯡ ꯑꯗꯨ ꯏꯕꯥꯏꯅ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯩ ꯑꯃꯁꯨ ꯌꯥꯅ ꯌꯥꯅꯕ ꯍꯣꯠꯅꯖꯔꯒꯦ ꯍꯥꯏꯗꯨꯅ ꯏꯕꯥꯏꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯤ ꯍꯥꯏ ꯑꯃꯨꯕ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯕ ꯍꯥꯏꯕꯁꯤ ꯇꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯅꯠꯇꯦ ꯂꯣꯟꯒꯦ ꯍꯥꯏꯅ ꯂꯣꯜꯂꯕꯗꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯆꯞ ꯃꯥꯟꯅꯕ ꯑꯙꯤꯀꯥꯔ ꯐꯪꯍꯟꯕ ꯇꯥꯕꯅꯤꯅꯦ ꯅꯍꯥꯛꯅ ꯃꯗꯨꯁꯨ ꯉꯝꯗꯦ
Sidabu kanagi nupi angangsina nakhoigi yumda laiba ngamgadoinone. Nahaksu wakhal munna khalu nupi atonbida thadariba adugumna nupi ahaldusu thadaba ngamdrabadi aigi isal asisu nafamda sinaba ai pamde isal asinasu nakhoigi yumduda chalu haibasu haujikti yadre kamdongni aina them nauduna haibasu yade isal asigi mama mapa animak atopa state thabak tawriba masanopa adugi manakta chatkiba tha phadribani haujik thokliba thongdok asigi paw tarabadi nahak afaba khak oigedaba mandene mapa adusu yamna phingba misak amani haibasi nahakna hena khanglibuduni aigi wakhaldadi nakhoi anina yanragadi adum pujakho aduda isal asigi wakhalna kari khalibage pamlibage haiba wafam aduna aigidi aroiba oigani amuba hai angobi nahak mapal amukda thoro wari khara sanasi nahak ka tanadaba yadaba wafam lagle lao Mama ai makhatana mahaka wari sanaba ai pamdreda aisu makhoigi yumduda khangba yaba khangdaga leiramlabani adubu asum henjilakle aikhoise matu soli haibigi matagum mahangna phu saiduna tohatpa naibiba mayam asidabu malemda leiriba nupi amatana khangdra leiba ngamloye mama hojikti aisu ipamda leiraga aigi pangaltana isa singasi yoglage haina khali masida wa khana nainaraga matha sanabani ai yumsidagi amuk hana khong thangdoklaroi haina sap yungna ai lepsari mama hoi chumi angobi aina lankhiba ngaktani adubu haujiksu matam leiri aigi iral tana thallaba mapokse amuktang sumthok sanabagi tanza amakhatangdi pibiyu aina famda yamna lankhre aigi kokpiba ngamloredoba iral asimatang ngakpiraga aikoi punna makhatana hingminaki si haiduna ai ikhong thongna mama masa loina loba lakjari besini salasi kaidobage haukiba wa mayamama puthoktuna leiragumsi haukiba singadu loina kauthoknarasi aina lankhiba ngakteni haibasina mang tharaga kauthokpa tamlase ngaubi yamna phajai isengi wafam aduda isal asigi wakhaldi akaibigi akaiba ngakta ngairba wakhal ama oikhrabanina waro baibasidi hauna sani isalgi pendraba pik thalaba saglaba maisak asimadi kanana sumuthatpa ngamlaroi aduna isal asigi asauba asimatang tapna nemtharba matamda nahangna mama masa asibu amuk lauba lakpana faragani haina aina khali amoromda nupi lonba haibasidi nahak khakta nattana nahangna poksariba nacha sing asida phawba awaba kaya piribani do mahaki mapado nupi loli lonabi imungdiga horokpa macha singnabu kayam phaganige haineduna nacha sing asida amuba kali taisinduna leiragadabani haibasimadi nahak khanglam khiroido aisu isallamadi angang singi matong yengba ngamde aduna asauba khara phatharaba kanda nahak amuk lauba lao ngasigde nahak yumda hankhro nahak waroba yadeko chalo ibai aidi ngasi pujakrage na yumsida laksabani aduda mama amadi angobina yadrabanina ai amuk salukhige ibai na yana ba amuk tang thembiu ai salukhigi ko ibai as ai idi kai he nupi ni lon ba haibasidi nungai gadra khallaga yamna luba polumama oiramle ai kari kamdongna themsige mathadi sai he sayana sedo isanupana kauba satpada lao haiba yadre haina tai mahak po punsigi oina aikhoigi yumsida khong thangjinba ngamlaroi hairi jala khangdrene mahaki kari anauba paw tabage khangdreda ima tamona makhoigi yumda kauba salubadadi makhoi lakadaba mande haina tamlami aikhoina di punna leminaba pamlibani tawribase ima makhoigi mama adunadi mama masa pokhinaba wadi hairai hai aduda isinedi yumda lakpa ngamloi haina sikhang khangdra sum laikre haina tamlami makhoiga aigasu karimta saunaba khanaba chainaba ngangnaba
amata yaukhiba leite makhoigisu tamona tha thagi selsu adum piribani khangdrene ima makhoigi wakhalsi aikhoina lamba phangde haibaduni phare kaino laktraga hena dum phareda imau isu nungaina yumsida kina mauna haina humduna laitholaga leire kaino makhoigi masaching yokpada wagani haibigi wanida yadragana yadredana kari upai leige mina phadrabadi siraba phawboda maruna yui haiba pawro leiribaduni aduwada ai khangde mathang thadane aikhoi leikaigi hanubi sing Brindabonda lam koiba chatkadoribani aduda lupa lising manga taruk muktang pirao ai isugi pirol khara leirake aduga imaugi su yamna phajaba pirol leitharake se hoi ima ai soidana pijage matam naksiralaba kana khara ningsingbirau ko ai tamoda sunga si haikrage imagi lam koiba chatpa nanganaba aigi site ki su sel khara adum hap kanida imagi bu ai leirisidi phare phare adudi ai horel numidang sak toklaga amuk laglagi ko ai chalukhige aigi thabak kharasu laihori bani tawri base ai di kanadagi selasi lausige matha macha madi sai he aina sel kharasu pege haiduna gapthi tawtholoisiga yes idea madi leire ai James ta call tawdana acting khara kapsilaga sel khara lauthoknaba honarage hello James kamdawrige hausikan sibu phone ga tawrakhidabaga kuire ko mi masadi yam pongthokhrene aigi yum athiba si oraga aingondagi lapthoklage haina khan khrabara khangdrene tawrise mi masadi isi adumna khanbiganuda ai thabak chimandana tawbunida election mayaga oirakpagi VIP mayam ama ikhoigi hotel asida thunglakpagi BUG oibigi wanida ai su iseda call tawrake khanduna leiramlibani isene call tawbase tandum chap chare nungairi isedi kamdawribage nungairiba natro aikhoidi lairebi mungda lairebanina yamna nungaijariye haiba tare aisu nahaka amuktang unaningbani tawrise photo dabodi ure video call dabodi asengba saktang bodi ujaraba aduda sakka unaraga wari sanabadumadi phangribanina amuktang unasirana khaliba aikhoi ani ahanba unaba numit adudane ainane inaugidamakta special gift ama soidana nafamda sinage haina khalibani ko aisu isiega unaraga wari watai sanabado yam pami aduda isiena yarakloidra haina khalamlibanine adubu isiena yarabnina kaisu kaideda ado hayengse Monday numit oibanina numisu yamna phai aikhoigi hotel sida oina koithoraklagero ai room ama reserve tawramlage haibabu isigi wakhal kari khalibano yadi yaye aduda ka aduda aikhoi anidang laiminabasibu mina ukhraga kari khandoino sini aina khalibase thonga tengjillaga aikhoi anina wari sanabado nungaigadrane sini ne aina khalibase adugidi kemta khaluranu room adu mapalamdiga lakpa company amagini haiduna aina reserve tawraga thamdoine ai khutta loina lairabani daise isena wakhal lana khalagadi ai khangdre ko sum isam chamna wari watai sananingbigi wanida aina kaidauni gi isedabu hoida kok hek laglaga wari nungaina sanaraga loiredana aide kopi khaktang thakpadi pamde ko hayengse ai sak sadebida laktoine aduna nahangna sak sadringaida thakpa yabasing nasana khanjaro aide amado yamdabida khara paisillaga wari watai sanabado yamna pami madu yauragane isase hekta fresh oibugumna khalibani kari kaige aduga bor dance hek tawthoglaga loire kaino wakhal nungai minaraga loiredana aigi sibu yam henjiladaro tawrisibu hoi aina loina arrange tawjaramlage isege parking hek yorokpaga aingonda call tawbiraklo ai driver thajarake ise loba lakhallage aduga sum enjoy tawrasiko phare adudi ai phone thamjarage hayenge arrange tawba hauradabani ko ise phare thamlo aisu imungi thabaksing loina loisilnaba honarage horel numidang pung
10:30 video call tawrpa kauniko wari nungaidoi horeldi aidi haidok loi Masigi mau nupi si araibi nupi amadi oiroise sel khara thadaraga mafi marol khara thonbiraga asum pungya yagadaba nupi amadi soidana oiragani se selda mitaganba nupi oibanina aigi dil lenpham pothafam sanafam oinaba honarage khangani hayengdi as onthok ngai jingning da nupa si amuk thengnagadorene tawrise aina thabak ama sele hekta lumdana leirami aina maning sele mamang roomda sele hekta leirami nate mahak sibu kari line pullaga semlakpa nupa oirabano khangdene angaubi nang gyan kharadi taro kaidobage nahak leithabase ai yamna nungaiteba se nang aikhoi yumda saleseba ai nang na haibado adum yarage ba se kaidobage se saurono ba ai lanjere matungda kemta haijararoi ba ado aisu nahak kidamak pangbe aba matengdo ai loina pangjarage ba sap manaba miyengsu yengjarage ba hojik yumda saleseba hai nupa masi labjau sorokni namaido ikaiba amata phaudro nahakpu ai da khoigi yumduda leiba sungam ngamlaroye nahaki nupi atonbiduga sum leiminaba yadro ai da jingningdi haikrabadi loire karigiro ai da chatpa maikei khudingmakta nahangna sum lagliba karigino haudomga pangkhak oiraba nahaki wakhaldo ai pamde aingondagi henbi nupi ama leiraba phawbada ngausinabado tawrakanu naram chatto chukotsei adunabu aina nangi seba tawdribaduni seba yamna phabi atonbi nupiduga asum leiminaro aidi ahal oire hanubi oirabani kari amuk aingonda kaihoribano ai nahaka mai onsinaraga wari saraba phawba hangoine nang sima ai adugumba tawroroi hairisidi seba salase ai khuyumda nahaksu wakhal kharadi phathoro kaidobage ai yana ba adum sillage ba ngasi numichu adum phai salase ai di ngasi nahak yumda pudanadi tokloroi ko salase ba nangbo as kaya da chin thiri no panone aigi sanupi na nakhoi yumduda sayol amakhaktang leibaduda nakhoi ani changdana naibi aba naibadegi khangba ngamdaduna aigi inakta selakpani haibasina hak kaukhrene ko matamaduda nakhoina isanupi da phu seiduna naikiba singdo amatta chithadana loina tami madudabu aina nakhoi yumaduda karamna leiba pamdoino Mioiba aba oibige minungsi amata yaudraba nakhoigi wakhaldo mirekta khaktin ba yaroye amaromda mapa amagi mamita ahanba ujaba phangjaba masa haibasidi yamna nungsina tawifam thokpani migi mapa singdi masa udabada lengamde hainai tumba saba phawba ngamnadribani nongkhaduk mapamda masa sing leikhibada wakhal wajai Laingam de haini aduga nakhoigi wakhal asina pura sangadagi heli minungsi maset ama phawba yaudine ai shokre lan kre hairedana ai amuk hanna adugumado thokhallaroige hairisidi nahagna yaragadi loina yare kaino salase aikhoi punna hanugumna adumak leiminaraseba aina nakhoi animakki sanagi lik achouba amamam sabidoineba ai sumunna khalubada yamna ningam laktre seba salaseba ngaubi yare tolo nangi wahaida aina tethagadaba pangthagadaba amatta leitre haujikti madugi matam henkhre nahakse isagi mapani haiba phawba miyamda khaganba ai pamdene aisu aigi angamba level amada isa singasi mi amamam oinaba adum honajarage aigi lambi thadok piu aina haujik lambi sida law khongdona serek labadi nahaki afaba khak oiro ko as satkrene tawrise aibu karamna mahaksibu themsigene natraga namdana noma phaboi lakphoi singduna yumda purasirane hoida noma matang ama sabada singboi lakphoi tawraga kok hek yumda puba haibuduni adum haina tawdrabadi yaroi doriye tawrise karigumba mahakna family court si tharaklabadi aigi mangjaba ngakta oiragani marmaduna aigi nupina su them naudana khara haijaraga yumda puraknaba sillage
कार्टून वीडियो से कनागुम्बा कनागुम्बी मियोई अमतगा मरी लेनेबा वारी नचदे सुमनतगी एलडीसी की वखल फाउरप इथिल कार्टून फॉर्म अमदा पुथोलगा वीडियो से सेमजबनी वारी सुबु नुसिजबा पामजबा ओइरगदी कमेंट अममतंग इबिरमु मथंगी वीडियो सेमदा थौना हापियु अथुबु मतमदा पार्ट 8 अपलोड तौजरके पार्ट 8 अमु थेंगरसी याइफरे याइफमिनरसी।